7 states of India, eastern part of India, called Seven Sisters. They are landlocked country, landlocked region of India. They have no way to reach out to the ocean. We are the only guardian of the ocean for all this region. So this opens up a huge possibility. So this could be an extension of the Chinese economy, build things, produce things, market things. India ka Pakistan ka kanna ringai Pahalgam Kashmir gi adugumba attack tugi matungda India ka Pakistan ga land tawrukpa yai ana haina ringai matam sida Bangladesh na India da amuk threaten tawrai karina threaten tawroke matamda karigumba India na Pakistan da karigumba hack attack taw taragadi Bangladesh na notice India laushan gani sini Bangladesh da hojik leader oise Mohammed Yunus ne Sheikh Hasina Mamangi chahida tanthokhraba matungda haitare remove tawgraga tongan badugumba mahiroi singi adugumba ihau students ki ihau kayama haugra matungda democracy purai bani haidana pro democracy ni haidana Mohammed Yunus se lakhibani leader moina ado se gasina je hojik sudum India da lairi changje from biduna lairi na hairi ko former adugumba prime minister of Bangladesh India ka Bangladesh ka yamna yanarambagi mawong ni Sheikh Hasina gi matam da haiba tare adubu Yunus ne hek lakhi badagi di Bangladesh ka Pakistan go nge yanabagi mawong aduga Bangladesh ka China go ne yanabagi mawong do na laigi haitare adu hairi ba wafam Bangladesh threatens India to capture Northeast Indian states Northeast ke Indian states se masi laushan gani na hai je kanana no hai kanda Yunus masamang na haibadi nate Yunus ka yamnan yanaba adugum high profile ama oiri ba hauji hujuksu Bangladesh da wa yamna chatli ba haiba tare retired Bangladeshi Major General Fazlur Rahman hariba misaksina haigi ba wafamni karigumba India na Pakistan attack tawba taragadi maduge hek thangnaba mikupta Bangladesh na Haujik India gi leriba Northeast Indian state akoigi Seven Sisters amasung One Little Brother hai sikim yauraga hainari se masi laushan gani karigumba madu laushan na bokhona ba matamda China gi mateng tarakpu taraga su China gi mateng ni gani sini akoigi Fazlur Rahman ja masi haugi phawa chatle heji kaino matamda Fazlur Rahman je BDR 2009 mutiny haidana Bangladesh da thodog ma thoki hariba thodog tu da akoi India gi BSF ka aduga Bangladesh ki rifle siga ani je yanagi da bai tare haibadi muknaba ma legi bai tare muknaba legi baduda mathang akoi gi mairik pi dagi mahiu lang puk thorok pa adu main thola kanda BDR jina Bangladesh rifle jina akoi gi iyo horaktana mutiny ma moigi army manung jida mutiny ma sagat ki adugi mutiny duda tongan ba Bangladesh ki army gi official miyo yankhai ga mari henna Sigi aduga atopa misam praja kaya mayor moi family kai kaya yauraga mi 74 sigi haibagi wafam jimalegi madugi adugumba mutiny do Sheikh Hasina mamangi hanagi Bangladesh ki prime minister na palingai matamda loina loisalam mabani haitare haidi case to loisalam gi mong leram mabani adubu Yunus na mukka kot khalaga adu justice pide matamdu da achum badu tawgide aduna amukazu hairiba Fazlur Rahman jina adugumba chairman hapaga National Independent Commission ma semakanda madugi BDR 2009 gi adugumba mutiny je amuka na thijanbagi chairman on hapine aduna maje akhoi kare tare high court natraga khoi gi court amagi mako justice amagi type ta lairi bani haitare aduna wa phajana chali haitare aduna India na ju hojik lairi ba adugumba India ga Pakistan ga ani gi lairi ba adugumba mari sida haitare yamna hojik yamna phibam soimne LOC da line of control sida akhoi gi ahing khuding nongmai kapnai hari bani aduga ngasai gi Pakistan occupied Kashmir akhoi gi POK adagi lairi ba mafam jing jida haiba tare yamna praja sing miam je kaidoge matamda akhoi gi surung tauraga manung da akhoi gi kom tauraga lotpagi phibam duda lei haitare tongan badugumba video tongan badugumba media channel singi adugumba source sing da yengbada aduna India na ju Bangladesh ki border da Pakistan gi ISI India gi ju adugumba intelligence ki department leibu du maina Pakistan gi moi ISI ne leiri bani film da kari dum yaw buduni adugi Pakistan gi ISI gi adugumba henkalai Bangladesh da ISI phajana leire haibagi mawong je masigi source kaya dagi phangni haidana India na ju section thorang Bangladesh da kaya ma lokali haitare Bangladesh ki borders da ado taseng na yengu taragadi tanja sida India ka Pakistan ga land tawna dore ana hainariba adagi
ꯃꯇꯝꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯅ ꯑꯃꯨꯛ ꯅꯣꯔꯠ ꯏꯁ ꯏꯟꯗꯤꯌꯥꯁꯤ ꯑꯃꯨꯛ ꯂꯧꯁꯟꯒꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯌꯥꯎꯅ ꯂꯧꯁꯟꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯦ ꯍꯥꯏꯔꯛꯏꯁꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯕ꯭ꯔꯥ ꯃꯁꯤ ꯅꯩꯅꯍꯧꯕ ꯑꯃ ꯆꯪꯕ꯭ꯔꯥ ꯍꯥꯏꯗꯅ ꯃꯌꯥꯝꯗ ꯚꯤꯗꯤꯑꯣꯁꯤ ꯄꯨꯗꯨꯅ ꯂꯥꯛꯆꯕꯅꯤ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯌꯨꯠ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯤꯚꯤ ꯆꯦꯅꯦꯜ ꯑꯁꯤ ꯉꯁꯤ ꯈꯛꯇꯪ ꯊꯦꯡꯅꯕꯤꯕ ꯌꯥꯎꯕ ꯇꯥꯔꯒꯗꯤ ꯆꯤꯅꯥꯎꯁꯤꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯨ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯀꯃꯦꯟ ꯄꯤꯕꯤꯔꯝꯃꯨ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯍꯧꯕꯗꯒꯤꯅ ꯂꯣꯏ ꯐꯥꯎꯕ ꯌꯦꯡꯕꯤꯔꯒ ꯃꯌꯥꯝꯗ ꯀꯔꯤ ꯀꯥꯟꯅꯕ ꯐꯪꯉꯤ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟ ꯀꯔꯤꯒꯨꯝꯕ ꯕꯪꯒ꯭ꯂꯥꯗꯦꯁꯁꯤꯅ ꯏꯟꯗꯤꯌꯥꯗ ꯑꯦꯇꯦꯛ ꯇꯧꯔꯒ ꯅꯣꯔꯠ ꯏꯁ ꯏꯟꯗꯤꯌꯥ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯌꯥꯎꯅ ꯑꯁꯥꯝ ꯃꯤꯖꯣꯔꯥꯝ ꯃꯦꯘꯥꯂꯌꯥ ꯅꯥꯒꯥꯂꯦꯟ ꯍꯥꯏꯔꯤꯕ ꯂꯝ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁ ꯏꯁꯇꯦꯠ 7 ꯑꯗꯨꯒ ꯁꯤꯛꯀꯤꯝ ꯌꯥꯎꯔꯒ ꯏꯁꯇꯦꯠ 9ꯁꯦ ꯃꯁꯤ ꯂꯧꯁꯟꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯗꯨꯃ ꯃꯌꯥꯝ ꯀꯃꯦꯟꯇ ꯊꯝꯕꯤꯔꯝꯃꯨ ꯑꯗꯣ ꯇꯟꯖꯥꯁꯤꯗ ꯆꯩꯅꯥꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯔꯤ ꯆꯩꯅꯥꯒꯤ ꯔꯣꯜꯁꯤ ꯀꯔꯤꯅꯣ ꯑꯃꯨꯛ ꯌꯦꯡꯉꯨꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯆꯥꯏꯅꯤꯁ ꯔꯤꯁꯔꯆꯔ ꯑꯃ ꯂꯤꯟ ꯃꯤꯟ ꯋꯥꯡ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯐꯨꯗꯥꯟ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯔꯤꯁꯔꯆꯔ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯑꯗꯨꯒ ꯌꯨꯅꯤꯚꯔꯁꯤꯇꯤ ꯏꯟꯁꯇꯤꯇ꯭ꯌꯨꯠꯇꯨꯒꯤ ꯚꯥꯏꯁ ꯗꯤꯟꯁꯨ ꯑꯣꯏꯔꯤꯕ ꯃꯤꯁꯛꯁꯤꯅ ꯍꯥꯏꯈꯤꯕꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯍꯥꯄꯛꯄ ꯑꯃꯗ ꯀꯔꯤ ꯍꯥꯏꯒꯦ ꯃꯇꯝꯗ 29 ꯑꯦꯄ꯭ꯔꯤꯜꯗ 2025ꯗ ꯉꯁꯥꯏꯒꯤ ꯄꯦꯍꯜꯒꯥꯝ ꯀश्मीꯔꯒꯤ ꯑꯦꯇꯦꯛꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯣꯗꯤ ꯑꯩꯈꯣꯏ ꯍꯥꯏ ꯂꯦꯚꯦꯜ ꯃꯤꯇꯤꯡ ꯑꯃ ꯇꯧꯈ꯭ꯔꯦ ꯑꯗꯣ ꯇꯁꯦꯡꯅ ꯌꯦꯡꯉꯨ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯑꯗꯨꯒꯨꯝꯕ ꯏꯔꯥꯡꯁꯤꯗꯤ ꯌꯥꯝꯗꯤ ꯀꯨꯏꯔꯕꯅꯤ ꯑꯗꯨꯗ ꯃꯁꯤꯗ ꯂꯧꯔꯛꯄ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯈꯣꯡꯊꯥꯡꯁꯤꯒ ꯁ꯭ꯇꯦꯞꯁꯤga ꯑꯗꯨꯒ ꯄꯦꯍꯜꯒꯥꯝꯗ ꯇꯧꯈ꯭ꯔꯕ ꯑꯦꯇꯦꯛꯁꯤꯒꯤ ꯑꯩꯈꯣꯏ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯂꯧꯔꯤꯕ ꯑꯗꯨꯒꯨꯝꯕ ꯔꯦꯁꯄꯣꯟꯁꯤꯒ ꯌꯥꯝ ꯊꯤꯅꯗꯤ ꯈꯦꯠꯅꯔꯤ ꯈꯦꯠꯅꯕꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯈꯦꯠꯅꯒꯦ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯄꯦꯍꯜꯒꯥꯝꯗ ꯑꯦꯇꯦꯛ ꯇꯧꯕ ꯅꯨꯃꯤꯠꯁꯤꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯣꯗꯤꯁꯦ ꯏꯟꯗꯤꯌꯥꯗ ꯂꯩꯇꯦ ꯁꯥꯎꯗꯤ ꯑꯔꯦꯕꯤꯌꯥꯗ ꯂꯩꯔꯝꯃꯤꯅꯤ ꯑꯗꯨꯕꯨ ꯑꯦꯇꯦꯛ ꯇꯧꯔꯦ ꯍꯥꯏꯕꯗ ꯁꯥꯎꯗꯤ ꯑꯔꯦꯕꯤꯌꯥꯒꯤ ꯇ꯭ꯔꯤꯞꯇꯣ ꯀꯦꯟꯁꯦꯜ ꯇꯧꯔꯕ ꯃꯇꯨꯡꯗ ꯇꯦꯟꯖꯟꯕ ꯌꯥꯕ ꯇꯦꯟꯖꯜꯂ ꯃꯇꯨꯡꯗ ꯍꯜꯂꯛꯏꯅꯤ ꯋꯤꯗꯤꯟ 24 hours ꯃꯤꯅꯤꯁꯇ꯭री ꯑꯣꯐ ꯍꯣꯝ ꯑꯦꯐꯦꯌꯔꯁ ꯑꯃꯤꯠ ꯁꯥꯍ ꯀश्मीर ꯄꯦꯍꯜꯒꯥꯝꯗ ꯆꯞ ꯆꯥꯅ ꯌꯧꯍꯜꯂꯤꯅꯤ ꯑꯗꯨꯅ ꯀꯔꯤ ꯋꯥꯠꯂꯤ ꯀꯔꯃꯥꯏꯅ ꯇꯧꯔꯤꯅ ꯂꯣꯏꯅ ꯊꯤꯖꯤꯜꯂꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯗꯨꯒꯨꯝꯕ ꯈ꯭ꯔꯥꯏꯁꯤꯁꯁꯤꯗꯤ ꯆꯍꯤ 2 ꯐꯥꯖꯤꯜꯂꯛꯑꯦ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯍꯧꯈꯤꯕꯅꯤ 2023ꯒꯤ 2025ꯒꯤ ꯃꯦꯒꯤ ꯇꯥꯡ 3 ꯌꯧꯔꯕꯅꯤ ꯍꯥꯏꯇꯥꯔꯦ ꯃꯁꯤꯒꯤ ꯂꯩꯔꯤꯕ ꯁꯤꯗꯩꯁꯤꯗ ꯆꯍꯤ 2ꯁꯤꯗ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯔꯦꯁꯄꯣꯟ ꯇꯧꯕꯒꯤ ꯆꯥꯡꯁꯤꯗꯤ ꯌꯥꯝ ꯐꯖꯅ ꯋꯥꯠꯂꯤ ꯍꯥꯏꯕꯁꯤꯃꯗꯤ ꯃꯌꯥꯝꯅ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯍꯥꯏꯅꯔ ꯂꯩꯔꯕꯅꯤ ꯑꯗꯨꯕꯨ ꯀश्मीꯔꯒꯤ ꯑꯗꯨꯒꯨꯝꯕ ꯑꯦꯇꯦꯛꯁꯤꯗꯗꯤ ꯀꯩꯗꯧꯒꯦ ꯃꯇꯝꯗ PM ꯃꯣꯗꯤꯅ ꯑꯗꯨꯒꯨꯝꯕ ꯍꯥꯏ ꯂꯦꯚꯦꯜ ꯃꯤꯇꯤꯡ ꯑꯃ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯆꯩꯅꯥꯒꯤ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯅꯁꯨ ꯈꯪꯉꯤꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯆꯥꯏꯅꯤꯁꯀꯤ ꯑꯗꯨꯒꯨꯝꯕ ꯂꯩꯔꯤꯕ ꯂꯤꯟ ꯃꯤꯟ ꯋꯥꯡꯁꯤꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯒꯦ ꯃꯇꯝꯗ ꯇꯧꯈ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯣꯗꯤꯅ ꯂꯣꯏꯅ ꯀꯧꯔꯒ ꯑꯦꯌꯔ ꯐꯣꯔꯁꯀꯤ ꯑꯗꯨꯒꯨꯝꯕ ꯍꯦꯗ ꯑꯗꯒꯤ ꯅꯦꯚꯤꯒꯤ ꯑꯗꯒꯤ ꯑꯥꯔꯃꯤꯒꯤ ꯆꯤꯐ ꯑꯣꯐ ꯁ꯭ꯇꯥꯐꯁꯦ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯔꯥꯖꯅꯥꯊ ꯁꯤꯡ ꯌꯥꯎꯅ ꯀ꯭ꯂꯣꯖ ꯃꯤꯇꯤꯡ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯕꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯁꯤꯗ ꯄꯥꯀꯤꯁꯇꯥꯟꯗ ꯑꯦꯇꯦꯛ ꯑꯃ ꯇꯧꯔꯛꯄ ꯌꯥꯏ ꯑꯦꯇꯦꯛꯁꯦ ꯃꯌꯥꯝ ꯆꯥꯎꯒꯗꯧꯗꯤ ꯃꯥꯟꯗꯦ ꯀꯥꯏꯅ ꯍꯥꯏꯔꯤ ꯆꯥꯏꯅꯤꯁꯀꯤ ꯅꯨꯄꯥ ꯁꯤ ꯂꯤꯟ ꯃꯤꯟ ꯋꯥꯡꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥꯔꯤꯅꯤꯀꯣ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯍꯥꯏ ꯄ꯭ꯔꯣꯐꯥꯏꯜ ꯃꯤ ꯑꯃ ꯑꯅꯤꯗꯗꯤ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯌꯥꯏ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤꯗꯤ ꯊꯝꯃꯦꯕꯀꯣ ꯑꯗꯨꯕꯨ ꯆꯩꯅꯥꯅ ꯀꯌꯥꯝ ꯀꯥꯛꯅ ꯍꯥꯏꯒꯦꯗ ꯆꯥꯏꯅꯤꯁ ꯑꯥꯔꯃꯤꯁꯨ ꯏꯟꯗꯤꯌꯥꯒꯤ ꯕꯣर्डर ꯅꯛꯅ ꯂꯩꯔꯤ ꯂꯗꯥꯈ ꯃꯌꯥꯗ ꯂꯩꯔꯤ ꯒꯜꯋꯥꯟ ꯚꯦꯂꯤ ꯃꯌꯥꯗ ꯂꯩꯔꯤ ꯑꯗꯒꯤ ꯄꯥꯀꯤꯁꯇꯥꯟ occupied Kashmir POKꯗ Chinese-ꯀꯤ ꯑꯗꯨꯒꯨꯝꯕ presence ꯂꯩꯔꯤ ꯀꯔꯤꯃꯠꯇ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯛꯁꯥꯏ ꯆꯤꯟꯗ Chinese administered Kashmir ꯍꯥꯏꯁꯤꯁꯨ ꯌꯦ ꯊꯪꯕ ꯃꯥꯏꯒꯩ ꯆꯩꯅꯥꯅ ꯃꯆꯦꯔꯝ ꯂꯧꯁꯤꯟꯈ꯭ꯔꯕꯅꯤ ꯑꯗꯒꯤ ꯑꯣꯏ ꯊꯪꯕ ꯑꯋꯥꯡꯒꯤ ꯃꯥꯏꯒꯩꯁꯤꯁꯨ Pakistan occupied Kashmir POK ꯂꯧꯁꯤꯟꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯃꯔꯛꯇ ꯖꯒꯥ ꯃꯆꯦꯠ ꯑꯃꯁꯨ ꯄꯥꯀꯤꯁꯇꯥꯟꯅ ꯆꯩꯅꯥꯗ ꯒꯤꯐꯠ ꯇꯧꯈ꯭ꯔꯕꯅꯤ ꯍꯥꯏꯇꯥꯔꯦ ꯖꯃꯨ ꯑꯦꯟ ꯀश्मीर ꯍꯥꯏꯖꯕꯩ ꯋꯥꯅꯤ ꯑꯩꯈꯣꯏꯅ ꯃꯦꯞ ꯌꯦꯛꯄꯗ ꯃꯁꯤꯗꯩꯁꯤ ꯈꯨꯠꯀ ꯅꯥꯒ ꯌꯦꯛꯆꯕꯩ ꯋꯥꯅꯤ ꯑꯗꯨꯕꯨ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤ ꯌꯧꯁꯟꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯃꯇꯦꯛ ꯃꯌꯥꯝ ꯂꯩꯔꯤꯕꯅꯤ ꯍꯥꯏꯇꯥꯔꯦ ꯃꯇꯣꯟ ꯑꯅꯤꯁꯤꯗ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯆꯥꯎꯅ ꯂꯩꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯆꯩꯅꯥꯅꯁꯨ ꯌꯥꯝ ꯆꯥꯎꯅ ꯍꯥꯏꯔꯤꯁꯤ ꯍꯧꯖꯤꯛꯀꯤ ꯁꯤꯒꯤ ꯂꯤꯟ ꯃꯤꯟ ꯋꯥꯡꯅ ꯀꯔꯤ ꯍꯥꯏꯒꯦ ꯃꯇꯝꯗ if India attacks Pakistan attack ꯇꯧꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯃꯣꯏꯒꯤ ꯆꯩꯅꯥꯅꯦ ꯕꯪꯒ꯭ꯂꯥꯗꯦꯁꯅꯦ ꯑꯃꯗꯤ ꯄꯥꯀꯤꯁꯇꯥꯟꯅꯦ ꯑꯍꯨꯝꯁꯦ ꯇ꯭ꯔꯣꯏꯀꯥ ꯍꯥꯏ ꯍꯧꯖꯤꯛ ꯃꯣꯏꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯀꯩꯅꯣꯗ ꯍꯥꯏꯇꯥꯔꯦ ꯆꯩꯅꯥ ꯄꯥꯀꯤꯁꯇꯥꯟ ꯕꯪꯒ꯭ꯂꯥꯗꯦꯁ ꯑꯍꯨꯝ ꯄꯨꯜꯂꯒ ꯏꯟꯗꯤꯌꯥꯗ ꯑꯦꯇꯦꯛ ꯇꯧꯔꯛꯀꯅꯤ ꯈꯨꯠ ꯍꯟꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤꯁꯨ ꯌꯥꯝ ꯀꯟꯅ ꯍꯥꯏꯅꯔꯤ ꯇꯁꯦꯡꯅ ꯌꯦꯡꯉꯨꯔꯀꯥꯟꯗꯗꯤ ꯕꯪꯒ꯭ꯂꯥꯗꯦꯁꯅ ꯅꯣꯔꯠ ꯏꯁ ꯂꯧꯁꯟꯕꯒꯤ ꯃꯇꯥꯡ ꯍꯥꯏꯔꯛꯈꯤꯕꯁꯦ ꯃꯁꯤ ꯍꯧꯖꯤꯛꯀꯤ ꯐꯖꯂꯨꯔ ꯔꯍꯃꯟꯁꯦ ꯃꯁꯤꯅ ꯍꯥꯏꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯁꯨ ꯌꯨꯅꯨꯁꯅ ꯄꯟꯈ꯭ꯔꯕꯅꯦ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯍꯧꯖꯤꯛ ꯂꯤꯗꯔ ꯑꯣꯏꯔꯤꯕ ꯌꯨꯅꯨꯁꯁꯦ ꯃꯁꯤꯅ ꯄꯟꯈ꯭ꯔꯦ ꯀꯔꯝ ꯀꯥꯟꯗ ꯄꯟꯒꯦ ꯃꯇꯝꯗ ꯃꯥꯔꯆ ꯊꯥꯁꯤꯗ ꯃꯥꯁꯦ ꯀꯩꯅꯣꯗ ꯆꯠꯂꯦ ꯕꯩꯖꯤꯡꯗ ꯆꯠꯂꯦ ꯆꯩꯅꯥꯗ ꯆꯠꯂꯒ ꯁꯤ ꯖꯤꯟꯄꯤꯡ ꯎꯅꯗꯅ ꯈꯣꯠꯇꯅ ꯇꯧꯕꯒꯤ ꯃꯥꯒꯤ ꯅꯨꯃꯤꯠ 4ꯅꯤꯒꯤ 5ꯅꯤꯒꯤ ꯈꯣꯡꯆꯠ ꯆꯠꯈꯤ ꯍꯥꯏꯔꯤꯕ ꯆꯠꯈꯤꯕ ꯃꯇꯝꯁꯤꯗ ꯑꯗꯨꯗꯒꯤ ꯍꯧꯅ ꯃꯥ ꯅꯣꯔꯠ ꯏꯁ ꯏꯟꯗꯤꯌꯥꯁꯤꯗ ꯃꯥ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯤꯠꯌꯦꯡ ꯊꯝꯈ꯭ꯔꯕꯅꯦ ꯀꯔꯤꯅ ꯍꯥꯏꯒꯦ ꯃꯇꯝꯗ ꯅꯣꯔꯠ ꯏꯁ ꯏꯟꯗꯤꯌꯟ ꯁ꯭ꯇꯦꯠꯁꯤꯡꯗ ꯕꯪꯒ꯭ꯂꯥꯗꯦꯁꯀ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯏꯁ ꯏꯟꯗꯤꯌꯟ ꯁ꯭ꯇꯦꯠ 8 ꯂꯩꯔꯤꯁꯦ ꯏꯟꯀ꯭ꯂꯨꯗꯤꯡ
Sikkim yaurgadi nipanni leiriba potse masi karimata akhoi samudra yau ponte samudra da ocean yauge taragadi Bangladesh phawda ya ponte mana taseng na haigibda Bangladesh is the guardian of the sea, guardian of the ocean ngai is the Bangladesh nani aduna noina paisa thadage haiba taragasu Bangladesh da paisa thadau India da notice da karigi paisa thada doino adudagi hore mana notice da attempt tawbase notice da kaim leiba nate haibagi mawong jini mana hairise big question hai tai notice the karimta leiba nate sini man hai adana notice ki Indian state check harpa matam da Bangladesh ki pura border oiri jide Assam ne Meghalaya ne Tripura ne Mizoram ne kakhalaga mathang kakhalaga Manipur Nagaland adagi Arunachal Pradesh lakadoine khwaidagi chauna hangiba hangnariba aduga hangningiba mayam yengbribu singsu hangningibu yai hangningibu wahangji kaino matamda Bangladesh ta adugi gut to leibra does Bangladesh has the guts to attack India India da attack tawba ngambagi adugumba gut to leibra pangal do leibra sini lei karigi China na mateng pangadi ado tasengna haujik leiriba phibam jida India hana leirize thangnaba leibak se amata he yana de haitare India gi somna kan leiba hana de Pakistan 1947 48 tagi hauraga 1965 ta India ka Pakistan ga 1971 da zo amuka zu India ka Pakistan ga 1999 da Kargil war adumaina mathang lakrabani China ga zu mangai China ga zu 1962 adagi 1967 adagi mathang Galwan Valley da adagi attack tawrukriba China gi agi leiriba adugo India ga sugyan yana de haitare leiba ga chouba ani hana haramje ahum sure haitare ado tasengna amuk yengkanda notice se pura khajal laga leise masigi khitang akhoida akiba haitare ne ko akiba haibadi kaino tamda khwai mathakta Bhutan leire Bhutan ge mathakta China leigrani aduga makhadana muk notice khari Bangladesh ne somna kandana Myanmar ne aduna Bangladesh ne attack torok pa haijida yes attack tawbugi shakti leiram da busu yai adubu karigumbe attack torok targadi sokatoini haitare ocean ga taseng na thangna leiriza Bangladesh ne haibagi China da moina themi je tai kaimta nate akhoida invest tawragadi Bangladesh amasung China anigi marakta leiriba mari hena phagalakani aduga China gi ju hena phaba idu oini kaigino matamda Bay of Bengal masi scenery je atai kanam ju nate Bangladesh ne scenery ni si haibagi wafam leigre haitare aduna Bangladesh ki wari sabada notice se masi karigi yawi ana kayama hana dagi analyze tawna bazu leire adubu masida khwaidagi maru oisi kaino matamda khoi chicken neck haidana Siliguri corridor leirize masi kilometer kun gani thoi katani kilometer kun khara helap khartang leiriba adugumba mafam je tat khitaragadi North East India je mainland India dagi pura tat tuini haitare adugi pochima pura khangi adunabu North East India da there is a huge presence of Indian Army paramilitary force mayama India gi pairaga su thammine kaino tamda yamna kaitare yamna hot oiba adugumba mafamni haibasi khangi haitare India na su Bangladesh na China da chatpada karigino Bangladesh ka China ga yanabi mongam oireise China ga Pakistan ga handai didum yanai Bangladesh ka China ga kai yanai China sidi yanada baleba amta leite kari matang da moi gi hek kana ga da boi tar ga didum yanarani kaigino matamda China ga US ka tariff war tawri kholi ne mamangi video du leire o leibude ado Bangladesh ta moina tawgudu jatai kai mate Bangladesh paisa pai da leibak oibanina moina mateng pange haiduini ado mateng pange haiduini mateng pangjallani loan pisallani aduga makhoina haiduise akhoigi sea port ama piyu natraga airport ama piyu natraga akhoigi lam machet am piyu lam kanodo singma ngamdramni haidi sendoi sele punna tawrakanda noi paisa singma loan do sigi billion je tare aduna paisa singma ngamdradi noi sumaina noigi lam machet amoina khoida sumaina piro sahi taragi sahi kungi sahi kuntragi haidana sumain tawduine adumaina moina lam machet lausallaga Sri Lanka da su tawgrise adumaina tawra matungda huge akhoigi kai tare sendon tolallaga moigi loan gi langda thuhalle tare aduna mieng tabiribsing waro biroi tabiribsing amadi mieng tabiribsing kana housing asi nuaite matam adum hafta amuk sujalle hai tare lok yam kana tawdana aduna please forgive for my voice hai tare ngasai gi moigi chief advisor oina leiriba haujiki oina prime minister ga manai haidana leiriba adugumba Yunus se masi sakitang kiengi asengbagi de maje yamna phagadra na khallubani hanna kaigino matamda ma Nobel Prize su phangabani Nobel Prize winner ni oza ma ju hana digi oibani adigi tasengna new Bangladesh ama purakadra gaina khalluba haitare
ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯃꯈꯣꯏꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯂꯝꯁꯤꯐꯥꯎ ꯐꯖꯅ ꯁꯦꯟꯅꯕ ꯉꯝꯗ꯭ꯔꯤꯉꯩ ꯃꯇꯝꯁꯤꯗ ꯅꯣꯔꯠ ꯏꯁ ꯏꯟꯗꯤꯌꯥꯁꯤ ꯁꯨꯝ ꯃꯤꯠꯌꯦꯡ ꯆꯪꯁꯤꯜꯂꯛꯄ ꯃꯅꯤꯄꯨꯔ ꯑꯁꯥꯝ ꯑꯗꯒꯤ ꯇ꯭ꯔꯤꯄꯨꯔꯥ ꯃꯤꯖꯣꯔꯥꯝ ꯑꯗꯒꯤ ꯃꯦꯘꯥꯂꯌꯥ ꯑꯗꯒꯤ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁ ꯅꯥꯒꯥꯂꯦꯟ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯗ ꯁꯤꯛꯀꯤꯝꯁꯤꯗꯩꯁꯨ ꯃꯤꯠꯌꯦꯡ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯄꯁꯦ ꯃꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯃꯣꯏꯅ ꯀꯔꯤ ꯎꯔꯒ ꯑꯗꯨꯒ ꯏꯟꯗꯤꯌꯥꯒꯤ ꯀꯔꯤ ꯑꯁꯣꯟꯕ ꯎꯔꯒ ꯃꯁꯤ ꯍꯥꯏꯔꯛꯏꯕꯅꯣ ꯍꯥꯏꯕꯁꯤꯁꯨ ꯃꯁꯤ ꯌꯥꯝꯅ ꯈꯟꯅꯅꯤꯡꯉꯥꯏ ꯑꯣꯏꯕ꯭ꯔꯥꯅ ꯈꯜꯂꯤ ꯑꯗꯨꯅ ꯇꯁꯦꯡꯅ ꯑꯃꯨꯛ ꯍꯤꯁꯇ꯭ꯔꯤꯗ ꯑꯃꯨꯛ ꯐꯥꯀꯠꯂꯒ ꯑꯃꯨꯛ ꯌꯦꯡꯖꯦ ꯏꯟꯗꯤꯌꯥꯗ ꯍꯧꯔꯛꯏꯁꯦ ꯅꯣꯔꯠ ꯏꯁ ꯏꯟꯗꯤꯌꯥꯗ ꯍꯧꯔꯛꯏꯁꯦ ꯕꯪꯒ꯭ꯂꯥꯗꯦꯁꯁꯦ ꯀꯅꯥꯅ ꯇꯁꯦꯡꯅ ꯁꯦꯝꯕꯤꯈꯤꯕꯅꯣ ꯁꯤ ꯑꯝꯇ ꯌꯦꯡꯖꯦ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯈꯨꯠꯇꯒꯤ ꯂꯤꯕꯔꯦꯁꯟ ꯀꯅꯥꯅ ꯇꯝꯍꯟꯈꯤꯕꯅꯣ ꯕꯪꯒ꯭ꯂꯥꯗꯦꯁ ꯍꯥꯏꯅ ꯁꯦꯝꯕꯤꯈ꯭ꯔꯤꯁꯦ ꯀꯅꯥꯅꯅꯣ ꯍꯥꯏ ꯀꯥꯟꯗ ꯏꯟꯗꯤꯌꯥꯅꯅꯦ ꯏꯟꯗꯤꯌꯥꯅ ꯁꯦꯝꯕꯤꯈꯤꯕꯅꯤ 1971ꯒꯤ ꯃꯃꯥꯡꯗ ꯕꯪꯒ꯭ꯂꯥꯗꯦꯁ ꯍꯥꯏꯕ ꯂꯝ ꯂꯩꯔꯝꯗꯦ 1971ꯒꯤ ꯃꯃꯥꯡꯗ ꯄꯥꯀꯤꯁꯇꯥꯟ ꯑꯅꯤ ꯊꯣꯛꯑꯝꯃꯤ ꯄꯥꯀꯤꯁꯇꯥꯟ ꯑꯅꯤ ꯑꯣꯏꯅ ꯂꯩꯔꯝꯃꯤ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯄꯥꯀꯤꯁꯇꯥꯟꯁꯤꯅ ꯋꯦꯁꯠ ꯄꯥꯀꯤꯁꯇꯥꯟ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯕꯪꯒ꯭ꯂꯥꯗꯦꯁꯁꯤꯅ ꯏꯁꯠ ꯄꯥꯀꯤꯁꯇꯥꯟ ꯁꯣ ꯑꯦꯚ꯭ꯔꯤꯊꯤꯡ ꯋꯥꯁ ꯀꯟꯇ꯭ꯔꯣꯜ ꯕꯥꯏ ꯗ ꯋꯦꯁꯠ ꯄꯥꯀꯤꯁꯇꯥꯟꯅ ꯂꯣꯏ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯝꯃꯦ ꯄꯩꯁꯥꯒꯤ ꯃꯇꯥꯡꯁꯨ ꯑꯗꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯂꯩꯕꯁꯨ ꯑꯗꯒꯤ ꯑꯦꯅꯤ ꯂꯣ ꯁꯦꯝꯕꯁꯨ ꯑꯥꯅ ꯍꯥꯏꯕꯗꯤ ꯋꯦꯁꯠ ꯄꯥꯀꯤꯁꯇꯥꯟꯅ ꯏꯁꯠ ꯄꯥꯀꯤꯁꯇꯥꯟꯗ ꯑꯗꯨꯝ ꯅꯝꯊꯔꯒ ꯅꯣꯏ ꯁꯤ ꯏꯜꯂꯨ ꯁꯤ ꯇꯧ ꯍꯥꯏꯅ ꯂꯣꯏ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯈꯦꯠꯅꯕꯗꯤ ꯐꯖꯅ ꯈꯦꯠꯅꯔꯛꯄ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯃꯇꯝꯗꯨꯅ ꯏꯁꯠ ꯄꯥꯀꯤꯁꯇꯥꯟ ꯁꯤꯅ ꯕꯦꯡꯒꯣꯂꯤꯅꯤ ꯃꯔꯨ ꯑꯣꯏꯅ ꯉꯥꯡꯅꯔꯤꯁꯦ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯑꯗꯨꯒꯨꯝꯕ ꯋꯦꯁꯠ ꯄꯥꯀꯤꯁꯇꯥꯟꯁꯤꯅ ꯎꯔꯗꯨꯅꯤ ꯉꯥꯡꯅꯔꯤꯁꯦ ꯑꯗꯒꯤ ꯆꯤꯟꯖꯥꯛꯇꯁꯨ ꯈꯔ ꯑꯃꯨꯛ ꯈꯦꯠꯅꯔꯛꯄ ꯑꯗꯒꯤ ꯃꯥꯒꯤ ꯂꯩꯔꯤꯕ ꯊꯥꯖꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯖꯟꯗ ꯏꯁꯂꯥꯝ ꯂꯣꯏꯅ ꯆꯠꯆꯕ ꯇꯥꯔꯒꯁꯨ ꯉꯁꯥꯏꯒꯤ ꯂꯣꯟꯗ ꯈꯦꯠꯅꯔꯛꯄ ꯑꯗꯒꯤ ꯑꯆꯧ ꯑꯁꯥꯡꯁꯤꯡꯁꯤꯅ ꯋꯦꯁꯠ ꯄꯥꯀꯤꯁꯇꯥꯟꯗ ꯂꯣꯏꯅ ꯂꯩꯕ ꯍꯧꯖꯤꯛꯀꯤ ꯄꯥꯀꯤꯁꯇꯥꯟꯁꯤꯗ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯅꯝꯊꯕꯤꯔꯒ ꯂꯩꯕꯒꯤ ꯃꯑꯣꯡꯁꯤꯗ ꯏꯟꯗꯤꯌꯥꯅ ꯅꯨꯡꯉꯥꯏꯇꯗꯅ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯂꯣꯡ ꯁ꯭ꯇꯣꯔꯤ ꯁꯣꯔꯠ ꯍꯥꯏꯇꯥꯔꯦ ꯑꯁꯥꯡꯕ ꯋꯥꯔꯤꯅꯤ ꯁꯤꯁꯨ ꯁꯤꯗ ꯔꯁꯤꯌꯥꯅ ꯀꯃꯥꯏꯅ ꯏꯟꯗꯤꯌꯥꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯑꯗꯒꯤ ꯄꯥꯀꯤꯁꯇꯥꯟꯗ ꯌꯨꯑꯦꯁꯅ ꯀꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯒꯥꯏꯁꯦ ꯁꯤ ꯋꯥꯔꯤ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯈꯤꯇꯪ ꯁꯝꯖꯤꯟꯖꯔꯒ ꯕꯪꯒ꯭ꯂꯥꯗꯦꯁ ꯁꯦꯝꯕꯤꯔꯤꯁꯦ ꯑꯇꯩ ꯀꯅꯥꯝꯇꯅ ꯅꯠꯇꯦ ꯏꯟꯗꯤꯌꯥ ꯑꯩꯈꯣꯏꯅꯅꯦ ꯏꯟꯗꯤꯌꯥꯅ ꯁꯦꯝꯕꯤꯈꯤꯕ ꯑꯗꯨꯒꯨꯝꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝꯁꯦ ꯃꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗ ꯑꯃꯨꯛ ꯆꯥꯁꯤꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯍꯟꯁꯤꯡꯒꯤ ꯍꯥꯏꯅꯕ ꯑꯩꯈꯣꯏ ꯀꯩ ꯆꯥꯎꯅꯕ ꯌꯣꯛꯑꯒ ꯑꯣꯟꯁꯤꯜꯂꯒ ꯃꯄꯨꯗ ꯑꯃꯨꯛ ꯆꯥꯔꯛꯑꯦꯗꯣ ꯆꯤꯛꯂꯛꯑꯦꯗꯣ ꯃꯗꯨꯒꯤ ꯐꯤꯕꯝꯗꯨꯅꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯇꯧꯔꯛꯄ ꯃꯇꯝꯁꯤꯗ ꯏꯟꯗꯤꯌꯥꯅ ꯁꯦꯝꯕꯤꯈ꯭ꯔꯕ ꯃꯇꯨꯡꯁꯤꯗ ꯅꯤꯡꯈꯥ ꯇꯝꯃꯦ ꯂꯩꯍꯜꯂꯦ ꯐꯖꯅ ꯇꯧꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯏꯟꯗꯤꯌꯥꯗ ꯑꯃꯨꯛ ꯑꯦꯇꯦꯛ ꯇꯧꯔꯛꯀꯅꯤ ꯅꯣꯔꯠ ꯏꯁ ꯏꯟꯗꯤꯌా ꯂꯧꯁꯟꯒꯅꯤ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯙꯝꯀꯥ ꯇꯧꯔꯛꯄꯒꯤ ꯃꯑꯣꯡꯁꯤꯗꯤ ꯌꯥꯝꯅ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯣꯔꯠ ꯏꯁꯇ ꯑꯃꯨꯛ ꯑꯣꯏꯔꯨꯔꯕꯅꯤꯅ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪꯁꯨ ꯑꯩꯈꯣꯏ ꯋꯥꯔꯤ ꯈꯟꯊꯅꯤꯡꯉꯥꯏ ꯑꯣꯏꯕ꯭ꯔꯥ ꯈꯟꯊꯐꯝ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤꯅ ꯊꯝꯃꯀꯥꯟꯗ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯖꯔꯛꯄꯅꯤ ꯑꯗꯨꯅ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟ ꯁꯤꯗ ꯀꯔꯤ ꯊꯝꯕꯤꯅꯤꯡꯉꯤ ꯑꯗꯨꯒ ꯕꯪꯒ꯭ꯂꯥꯗꯦꯁꯅ ꯍꯥꯏꯔꯛꯏꯕ ꯋꯥꯐꯝꯁꯦ ꯃꯁꯤ ꯀꯔꯤꯒꯨꯝꯕ ꯑꯁꯦꯡꯕ ꯑꯣꯏꯅ ꯇꯧꯔꯛꯄ ꯇꯥꯔꯒꯗꯤ ꯀꯔꯤ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄ ꯌꯥꯏ ꯑꯃꯗꯤ ꯏꯟꯗꯤꯌꯥꯅ ꯀꯔꯤꯒꯨꯝꯕ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯏꯁ ꯏꯟꯗꯤꯌꯥꯗ ꯑꯦꯇꯦꯛ ꯇꯧꯔꯛꯑꯕ ꯐꯥꯎꯕꯗ ꯕꯪꯒ꯭ꯂꯥꯗꯦꯁꯅ ꯑꯦꯇꯦꯛ ꯇꯧꯔꯛꯑꯕ ꯐꯥꯎꯕꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯁꯦꯟꯇ꯭ꯔꯦꯜ ꯑꯩꯈꯣꯏꯒꯤ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯗꯨꯒꯨꯝꯕ ꯃꯤꯠꯌꯦꯡꯁꯦ ꯍꯧꯖꯤꯛ ꯀश्मीꯔꯗ ꯊꯝꯃꯤꯕ ꯁꯨꯃꯥꯏꯅ ꯊꯝꯕꯤꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯅꯣꯔꯠ ꯏꯁ ꯀꯔꯝꯍꯥꯏꯅ ꯇꯧꯅꯤ ꯀꯔꯤ ꯈꯣꯡꯊꯥꯡ ꯂꯧꯈꯠꯄ ꯌꯥꯏ ꯍꯥꯏꯕꯁꯦ ꯃꯌꯥꯝ ꯀꯃꯦꯟꯇ ꯊꯝꯕꯤꯔꯝꯃꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯐꯣꯔ ꯋꯥꯆꯤꯡ ꯌꯨꯠ एक्सप्लोर TV ꯊꯦꯡꯛ ꯌꯨ